Dear Manipur YouTube channel sebing biru me bum nang pu amuka na taram lok seri han badayam na maru iba paw ama paunin khol de kilo khatchege thamna pokpi amasung yengang pokpi de ngarang su kuki militant sing na kapsin duna landarak re kuki militant sing na hauja hauja landarak pu ki manung san na Imphal East district ki manung san na lamdai kendra gi yengang pokpi police station ki manung san na leiba thamna pokpi de ngarang numidang pung taru ka minute kuntra rom khara helak pa adwai da muk han na kuki kulai pai basing na thamna pokpi amasung yengang pokpi da bom amasung nongmai round ke atam pak tam na kapsin duna landarak re thodok adu da lang ngak leba khunja sing gi mekai digi handuna nong makeup ki ba thodok leite amadi kuki militant sing na nong makeup si lakhi ba adu da asok apan yaw ki ba leite hari thodok asigi matang da pause asina phangba pawgi matung ina kuki kulai pai basing aduna yengang pokpi gi mamang thang ba saruk ta leiba kaune sing thak ta gi kum tharak laga yengang pokpi uyok sing da bangkar kaya sajin duna leiba ga loina na maitai khul sing da bom amasung nong mai sing kapsil lakpa da gi thodok adu sa tharak pani hairi paw asina makha tar aduna hai maitai khul sing asiga thangna ba sing samoson amasung simonda jat regiment gi kangbu sing na ngak sen bagi thabuk sa tharaba kuki kulai pai basing na hauja hauja nong mai kapsil lakpa gi thodok sa thaduna lagi masida jat regiment ki kangbu na athing ba pi de haina su paw asina hairi amorom da kuki kulai pai basing na yengang pokpi amasung thamna pokpi da nongmai kapsilak po matam da yengang pokpi gi Emmanuel school da leiriba BSF ki personnel sing na maitai khul gi khunja sing nongmai kape yaroi haina athing ba pi ba loina na kuki sing na kaplak ki ba nongmai amasung bom adu khul yorok pa ngamloi haina themjinduna leiri haina su paw asina makhatari ningsing ba yai nan numidang yengang pokpi amadi thamna pokpi da kuki militant sing na nongmai kapsilak pa gi thodok adu da yengang pokpi awang lekai da leiba PSC building jingkha mathak ta nongmai maru kaya panduna amang ata thokre thodok adu ga mari lena na center adu da mathau tawduna leiramba doctor amadi nursing mathau tawba ngamlaroi haina senthokki basu leikrabani adu bu maikai adum gi miam gi oiba mifam amang pangthokduna amuk hanna doctor amasung nursing mathau tawbina ba haijabade ki center adu amuk hanna mathau tawba hokibani video sing bibagi damak tamayam pum nang pu amuk hanna thagar pa phungduk sari ano update ki tamak ta Dear Manipur YouTube channel na sipunuk si video na subscribe to biramu. Thank you.